SUGNU Police Station na KONBA UTANGPOKPI CHING da ngasi AYUK Security Force na search operation Chathabada masing YAMLABA Khutshu Khutlai Kayamarum Phagatpa Ngamkhre HAIRI Police tagi fangba pawman hai 46 Assam Rifles Alpha Company na pirakpa pawgi likhun amada yumfam oiraga ngasi AYUK chawrak na pung mangaga minute mangarom taba aduaida Kaching District ki SP Thokchom Vikramjit amasung Additional SP Operation Binoy Chongthang gi akanba mityang makhada CDO Unit Kaching gi OC Subedar Soraizam Birla gi luching Duna Chamaga Kuntramathoi Suba BSF C Company 46 Assam Rifles Amadi CDO Unit Kakchingi Apunba Team Amana UTANGPOKPI Chingi Akoibada Thibamgi Tabak Chathaki Maduda Mina Yamna Changnadaba UTANGPOKPI Chingi Mafam Mada Sakangdaba Singna Lotuna Tamlamba Oirangani Haina Chingnaba Hangama Pal Machugi Bora Khaw Ama Thengnaki Khaw Adu Hangdoktuna Yenglubada Khutshu Khutlai Yauna Tongan Ba Potlam Kya Ama Yauramba Thengnabadagi Phagatkhibani HAIRI ngasi Phagatkiba potlam sing adudi Baofeng handset ama empty case manga .303 rifle gi empty case taramari lethot ki empty case ama 7.62 empty case nipan 9mm gi live round mari pistol holster ama smoke grenade ani tear smoke cell manga .36 ki high explosive grenade ama magazine amaga konaba 9mm gi country made pistol ani live round ani yauba magazine amaga konaba .22 rifles registration number 11632 oiba ama bulletproof jacket ama bulletproof plate ama country made launcher ama amadi jungle boot peer amani Hiramasigi matangda makhataba investigation chathanaba SUGNU police station da case ama lokhatkre haina pawsina makhatari